Imphal East District ki Khurai Ahongei da lengang eviction chatharakpadagi chawna muknaba Thok-Khre MLA na santai na bangam kidre thodok adu ngasi ayok pung 8:30 rom tabada thokibani Imphal East District ki Deputy Commissioner ki order amagi matung inna khas lenda sajilakpa dukan sing lokthokpa changlubada mafum adu ki miyamna thingjillakpa loinana chawna muknaba thokhi miyam aduna eviction tonabagi damak lakiba excavator adu tamna nung thum jintuna akai atoi thokan khi thodok adu thokle haiba pau tabadigi wangkai ACG MLA Thangjam Arun Kumar thodok thokfum aduda laktuna miyam aduga wari sanaki adum oinamal thodok adugi warishin purakpa ngamkide thodok aduda matam khara nakal ani gi marakta muknarabatungda SDO amasung mari leinaba lenga ke official sing laktuna eviction adu mapung fana jatakhi mafam adugi miyamna phongdorakpagi matung inna mafam ase mamangdagi hona lamgi chayetnaba thoktuna court case Tengnarakibane adum oinamal case adu High Court of Manipur na chahi asigi January 22 da dismiss tawkraba matungda nauna eviction notice amo thoktuna ngase yug eviction gidamal mafam aduda changlakibane Kega tawdira kay no katin bo kega buto na rin dyan. Dia may talok pilas lao.